Luhongbagi chahi sudriba Nupa Nupi punna Leiminnabada akaiba leite High Court. Luhongbagi chahi matang yaudriba Nupa Nupi masa na yanarabadi punna Leiminnabada akaiba leite haina Rajasthan High Court na phongdokre. Kotadagi masagi chahi taraga nipan surabi nupi amaga chahi taraga mapan suraba nupa amaga na file tawrakpa petition amagi hearing chathabada High Court ki Justice Anuf Dandana wafam asi phongdokhibani makhoi ani masa yanaraga Matam kharagi mamangdagi punna leiminaraki adubu imung manunggi miyoisingna di makhoi anigi thawong adu yaningdabaga loinana lapthokhanaba tharang lawkhatuna lakhi. Local police station da chattuna wakalaba fawba tabiraktabadagi makhoi anina High Court petition ama file tawduna mateng pangbina bahaijaraki. India da nupi amana luhongba yabagi chahi matang asi masagi chahi taraga nipan surakpadani. Nupagina masagi chahi kungamathoini state ki maikaida lepkiba public prosecutor Vivek Chowdhury na haiki madudi nupa machadu luhongba yabagi chahi matang yadriba maramna live in partnership oina nupi aduga Leiminnabada ayaba pifam thokte wafam adu reject tawraduna justice dandana haiki citizen khudimaki right fanganba haibasi court ki mathawni phongdokhi. Modi na protocol thugaidna Russian President Putin okre. Russian President Vladimir Putin na tongba aircraft na Delhi gi Palam airport a thungladringai gi mamangda Prime Minister Narendra Modi na mafam aduda mangjong na nangaiduna leikhibaga loinna protocol gi wangmada Putin bu taramna okhi haina report amana phongdokli. Modi na Russia da chatluba matamda Putin na masagi personal car da tongnaba haiki chamanaba mawongda Modi na sumasamaki car da Putin tongnaba haijaki. Putin bu Modi na masamak airport a laktuna taramna okhibagi thawong adu India gi foreign policy ga mari leinana malengi matik mayai leiraba laibak-singda anawba paujel ama pibani haina launari. Putin na Russia dagi lakpa matamda masagi limousine car loinarakpa tarabasu Modi gi Toyota Fortuner da tongminaki. Putin na Bill Gates dagi hena inakhuli. Russian President Vladimir Putin na chahi amada fangliba tologi senfam $1,40,000 ni haina Kremlin na official oina phongdokre. Masigi sumathakta Russian President asigi square feet 800 pak chawba apartment gari ahum amasung plot amalei hairi. Report amagi matungina Putin gi apunba maralmalthum $1,200,000,000 romni bill browser kauba Russia da khwaidagi chawna sell investor riba company asina US Senate Judiciary Committee da phongdokhibagi matung ina kumja 2003 da Mikhail Khodorkovsky fakraba matung da Putin gi maralmathum lepsen ba hokhibani hairi. Wafam asida chumlamba tarabadi hojik malem da khwaidagi ina khunba miyoisingi manung da Putin su amani lawba yai. Microsoft ki Bill Gates, Alphabet ki Chief Executive Officer Larry Page dagi Putin ina khunba hele. Official oina masagi maralmalthum lauthokiba aduga chanadaba mawongda Putin na atangba makhalgi gari shiba amasung firol setpa thengnari. United Kingdom gi Foreign Office na thokiba report amada Russian President lupa crore 3,000 hena piba super yacht leibaga loinana Black Sea da $1 billion ama hena changna saba mayum lei masigi sumathakta tongan mafamda ningthina mayum kaya sabaga loinana car aircraft amadi helicopter kaya marumsu lei. Pangpukpi district ki Mapao Jintum Khulda Meitei Amadi Kuki Furuki Meiroi singna tangdulai taba hanjil hanaba thawni minakre. Irang se topa lamgi miyoi singna loishinba ngamloi ekhoi masel yasin nagadabani nimai. Kangpukpi district ki manung chana laiba Mapao Jintum Khulda Meitei Amadi Kuki Furuki Meiroi singna platform amata da saruk yaduna tangdulai taba amasung apunbagi saktam hanjil hanaba thawni minakre. Thoram adu ngarang Sorsai Christian College amasung Mapao Jintum village na khusamnaraga Mapao Jintum da laiba need home Kodemi gi campus da pangthokpa peace initiative program amada pangthokhibani thoram aduda masagi chahi 103 Reverend A Awi NHA gi din student Tuisen Brahman retired IAS Dr. RK Nimai amadi Manipur Public Service Commission gi hanagi member Dr. Lokopudnin na chingba miyoi kayana sarugyaki. Thoram adugi pungning chingsiningai oiba tangkak ama hairabadi Unity in Diversity gi thimda Meitei Kuki Pangal amasung Naga gi mahiroi singna platform amata da jagoi isai yauna tongan culture gi thoram sing pangthokhiba aduni. Madugi matung Sorsai Christian College ki mahiroi singna Unity of Manipur haiba thimda short drama amasu khudol tamki. Drama adu Manipur gi irang asina maram oiraga tokhai tanabagi awa maichak amasung furup masel gi marakta amuhana thazaba saganabagi warida yumfam oiraga sanakhibani. Loinana Need Home Academy gi mahiroi singna relief camp ki mahut classroom amadi bureaucrat ki mahut
Playground haibasida pukning chingsiningai oiba isai amasu khudol tamki thorom aduga mari lainana Dr. R.K. Nimaina phongdokhibada Manipurda mausagi tangdu leitaba phibam hanjilaknaba mapau jinjongna lawrakliba khongthang asi maipaktuna state asigi tongan-tonganba mafam khudingmakta khongthang asi matau tamnarakpa oirasanu aikoina khangadabadi Manipurgi irang asi atopa lamdagi lakpa miyoisingna loisinduna development purakpa ngamloi haibasini Manipurda leiriba aikoi khudingma amato oina thabak tauminaraga mausagi tangdu leitaba phibam hanjinba ngambaga loinana development purakpa ngamgani aikoigi problem atopa mina warusin purakani haina ngairaga leirabadi ahongba amata leiroi Manipurgi irangse atopa lamdagi lakpa miyoisingna loisinba ngamloi aikoi masal yasinnagadabani aikoi khudingmaki punsi mahing fagathange hairabadi kanglu furufki khenaba yengdana punna chatminaba mathau tai masina Manipur asi khwaidagi khumang chausinba state ama oiba ngamlakani haina mahakna phongdokhi school uniform da yong fee sizinanaba warif lawkre State ki economy hengarhanaba amasung ima ivel ichel singna sariba iyong fee yokhananabagi pandamda maheroi luf taruk amasung tongan-tonganba stakeholder singa ngarang nungthil Manipur Press Club Imphal da mifam ama pangthoklaba tungda school uniform da iyong fee sizinanaba warif lawminakhre ngarang mifam adugi matangda school uniform subcommittee ki convener mayengbam somorjitna maheroi luf taruk ki mahut silaga ngasi paumi singda haiki mathang academic session 2026-27 dagi school uniform manaba fijol asi yariba makai iyong da sajaba fee na sizinanaba honaminaba haiba warif ama laure atopa warif amana hanadagi hauna class 8 tagi hauraga maheroi nupi singna seliba fanek asi lamdam asigi iyongda sajaba oina soidina setpa haina su warif laure hairi pangthokkiba mifam aduda All Manipur Recognized Private School Welfare Association, Private School Development Council, Thawal Catholic Education Society, Manipur Bishnupur District Recognized Private School Association amasung CVAC affiliated school na chingba gimihutsing sarugyaki panbayabadi maheroi luf taruk na state asida lairiba lanagi amasung laingaki mahisang singda mahitamliba maheroi sing iyongi fina uniform ohinanaba khangan kiba laikhrabani